ꯆꯔꯥꯡꯅꯕꯅ ꯊꯟꯈꯤꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯍꯧꯔꯕ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ 2023ꯒꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗ ꯑꯥꯔꯖꯦꯟꯇꯤꯅꯥ ꯚꯔꯁꯦꯁ ꯏꯪꯂꯦꯟꯗꯒꯤ ꯐꯖꯔꯕ ꯃꯦꯠꯆ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯏꯔꯥꯡꯗꯤ ꯊꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯦꯠꯆ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯦꯠꯆ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯗꯤ ꯏꯪꯂꯦꯟꯗꯒꯤ ꯇꯤꯝꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯨꯗꯠꯅꯒꯦ ꯇꯧꯅꯈꯤ꯫ ꯑꯋꯥꯏ ꯑꯈꯨꯝ ꯌꯥꯝꯅ ꯇꯧꯅꯈꯤ꯫ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯑꯃꯗ ꯄꯪꯏꯟꯗ ꯏꯟꯅꯩ꯫ ꯃꯦꯠꯆ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯐꯦꯟꯁ ꯀꯌꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯦꯠꯆ ꯑꯁꯤꯗꯤ ꯐꯨꯠꯕꯣꯜ ꯈꯛ ꯅꯠꯇ꯭ꯔꯦ, WWEꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅꯈꯤ꯫ ꯋꯥꯡ ꯆꯥꯎꯕ ꯁꯥꯖꯥꯎꯒꯨꯝ ꯀꯜꯂꯕ ꯏꯪꯂꯦꯟꯗꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯄ꯭ꯂꯦꯌꯔ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯏꯟꯕꯁꯨ ꯌꯥꯎꯏ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦꯗꯣ, ꯃꯣꯏꯗ ꯈꯤꯇꯪ ꯍꯦꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄ꯭ꯂꯦꯌꯔ ꯑꯃꯗ ꯎꯁꯤꯠꯇꯕ ꯊꯦꯡꯅꯔꯒꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯖꯧ ꯑꯣꯝꯁꯤꯜꯂꯦ꯫ ꯂꯤꯡꯖꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯩ, ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯍꯦꯛ ꯇꯨꯕꯒ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯄ꯭ꯂꯦꯌꯔ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯄꯨꯂꯞ ꯑꯣꯝꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯃꯦꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯦꯠꯆ ꯑꯗꯨ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯃꯦꯁꯤꯒꯤ ꯐꯖꯔꯕ ꯃꯦꯖꯤꯛꯅ ꯏꯪꯂꯦꯟꯕꯨ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤꯗꯤ ꯃꯦꯠꯆ ꯑꯌꯥꯝꯕ ꯐꯦꯟꯁꯤꯡꯕꯨ ꯊꯋꯥꯏ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯒ ꯄꯥꯈꯠꯍꯜꯂꯒ ꯍꯦꯔꯣꯒꯤꯗꯤ ꯂꯥꯁꯇ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯒꯦꯝ ꯆꯦꯟꯖ ꯇꯧꯕ ꯉꯝꯕꯁꯤꯅꯤ꯫ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯀꯝꯕꯦꯛ ꯂꯥꯛꯇꯨꯅ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯃꯦꯠꯆ ꯑꯗꯨ ꯊꯣꯏꯈꯤ꯫ ꯃꯁꯤꯗꯤ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯗꯨ ꯈꯛ ꯅꯠꯇꯕ ꯏꯃꯣꯁꯟ, ꯍꯤꯁꯇ꯭ꯔꯤ, ꯗ꯭ꯔꯃꯥ ꯑꯗꯨꯒ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯃꯦꯖꯤꯛꯅ ꯊꯜꯂꯕ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯔꯦꯐ꯭ꯔꯤꯅ ꯐꯥꯏꯅꯦꯜ ꯍꯨꯏꯁꯦꯜ ꯑꯗꯨ ꯈꯣꯡꯕ ꯃꯇꯝꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯁꯦꯟꯇꯔ ꯁꯔꯀꯜꯒꯤ ꯃꯅꯥꯛꯇ ꯈꯨꯠꯎ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄ꯭ꯔꯦ ꯇꯧꯈꯤ꯫ ꯍꯔꯥꯎꯕꯒꯤ ꯄꯤꯁꯤꯡ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯛ ꯅꯣꯟꯊꯗꯨꯅ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯈꯨꯇꯨꯝꯅ ꯏꯟꯗꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯃꯌꯥꯝꯁꯨ ꯏꯃꯦꯖꯤꯟ ꯇꯧꯕꯤꯌꯨ, ꯃꯦꯁꯤꯅ ꯍꯥꯏꯌꯦꯁꯠ ꯂꯦꯚꯦꯜꯗ ꯆꯍꯤ 10 ꯍꯦꯟꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯨꯠꯕꯣꯜꯒꯤ ꯖꯔꯅꯤꯗ ꯑꯌꯥꯝꯕ ꯑꯆꯧ-ꯑꯆꯧꯕ ꯇ꯭ꯔꯣꯐꯤꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯔꯦꯀꯣꯔꯗꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ, ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯒ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯚꯤꯛꯇ꯭ꯔꯤꯁꯤꯡ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯪꯂꯦꯟꯗꯒꯤ ꯃꯊꯛꯇ ꯃꯥꯏ ꯄꯥꯛꯄ ꯚꯤꯛꯇ꯭ꯔꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯁꯤꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯃꯦꯠꯆ ꯑꯁꯤ ꯋꯤꯟ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯏꯂꯤꯃꯤꯅꯦꯁꯟꯒꯤ ꯑꯦꯖꯇꯒꯤ ꯐꯥꯏꯠ ꯕꯦꯛ ꯇꯧꯔꯛꯄꯅꯤ꯫ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ, ꯑꯌꯥꯝꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯒꯦꯝ ꯄꯨꯝꯕꯗ ꯃꯦꯁꯤꯒꯤ ꯋꯥꯔꯜꯗ ꯀꯞ ꯖꯔꯅꯤ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯀꯨꯞꯇ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯪꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯦꯠꯆ ꯂꯣꯏꯒꯗꯕ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ ꯈꯔ ꯈꯛ ꯉꯥꯏꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯂꯥꯁ ꯃꯤꯅꯤꯠꯇ ꯋꯤꯟ ꯇꯧꯗꯨꯅ ꯅꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯦꯠꯆꯁꯤꯡ ꯑꯁꯤꯗꯤ ꯔꯦꯐ꯭ꯔꯤꯅ ꯐꯥꯏꯅꯦꯜ ꯍꯨꯏꯁꯦꯜ ꯍꯦꯛ ꯈꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯒꯣꯜ ꯑꯃꯠꯇ ꯁ꯭ꯀꯣꯔ ꯇꯧꯗ꯭ꯔꯕꯁꯨ ꯑꯣꯄꯣꯅꯦꯟꯠ ꯇꯤꯝꯅ ꯉꯝꯂꯅꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯥꯁ ꯃꯤꯅꯤꯠꯇ ꯍꯦꯛꯇ ꯃꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯂꯤ, ꯑꯗꯨꯒ ꯑꯗꯨꯝ ꯉꯝꯈꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯗꯨ ꯑꯣꯜꯃꯣꯁꯠ ꯏꯪꯂꯦꯟꯗꯅ ꯂꯤꯗ ꯇꯧꯈꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯗꯤꯐꯤꯠ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯖꯦꯟꯇꯤꯅꯥ ꯇꯤꯝ ꯑꯁꯤꯅ ꯊꯥꯖꯕ ꯑꯗꯨꯃꯛ ꯊꯝꯈꯤ꯫ ꯃꯈꯣꯏ ꯃꯥꯏꯊꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ, ꯋꯥꯈꯜ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯇꯧꯗꯦ, ꯉꯝꯅꯕ ꯑꯗꯨꯝ ꯎꯄꯥꯏ ꯑꯃ ꯇꯧꯏ, ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯈꯤꯗꯦ꯫ ꯅꯣꯔꯃꯦꯜ ꯇꯥꯏꯝꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5 ꯈꯛ ꯋꯥꯠꯂꯤꯉꯩ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯀꯝꯕꯦꯛ ꯑꯃ puthokki. Messi goal score tawkide adubu mahakna fajraba assist ani tawkhibana goal animak create tawki. Amuk hana mahaki country na mahakpu khwaidagi maru oirakpa matamda Messi na hero oiki. Argentina bu England gi khayatagi kanki. Match loiraba matungda Messi na Argentina supporters singi manakta tapna chatki. Mahaki teammate sing na stadium da drum sing khong naduna yamna harauna celebrate tawba hokre. Celebration ki matamda player kharana Las Malvinas and Argentina's hairiba white flag amada wahi khara si utuna victory gi ingit tawki. Madugi meaning de the Malvinas are Argentine haibani. Madude 1982 da Argentina na makogi lamni haina claim tawzaba Malvinas haina maming thonba island ani asibu England na landaduna lokshin kiba ngasina Falkland Island haina leiriba asi ngasisu Argentina gi oiri haibani makoin haining libadu. History asina maram oiraga Argentina amadi England gi marakta sanaba football match singda sports dagi hena extra emotion yawi. Players singna Messi bu makoina thangatuna celebrate tawi.
Masi Argentina na karigumba great oiba achievement ama fangbu matamda common oiba celebration tawbagi tradition amani. Mahak tunnel gi nakanda chatlaga mahak na England gi captain Harry Kane bu konki. John Stones ka wari sanaba leptuna laiki aduga England gi manager Thomas Tuchel bu comfort tawki. Messi na makoina match ase Maithiba nangbu matamda karamna feel tawri haibadu exact oina khangi. Maramdi mahaki career gi ahanba sarukta Argentina ga loinina yamna painful oiba defeat sing mahakna experience tawkre. Mai pakpagi maya yoramlaga mikup amada Maithiba nangbagi thamogi China adu Messi na khangbagi madubu thamjinbibani. England gi oinadi masigi Maithiba sina Argentina ga thengnaba match da amuk hena Maithiba nangba se matam sanglaba leibak ani gi football rivalry da atopa China piba chapter amuk ka oikre. Decades kaya gi mamangda oikiba Argentina versus England gi famous matches singda England na Argentina gi Diego Maradona bu amukta Maithiba piba ngamkhide mahakpu thingma ngamkhide adubu haujiksu history asi amuka repeat tawre haibudi haujik matam asida makhoina Lionel Messi busu thingba ngamkhije numittugi match ta Argentina gi first goal gi minute manga gi mamangda Messi gi international career asi ningba kaiba amuga luina loigadabu malami khudingmak Argentina gi against ta chalami aduga remarkable oiba karigumba amadi adum thoklakhi masi makhoigi match khudingmakini Argentina na serious oina khudong thiba tanjada leiba matam khudingda makhoina atopa level amada discover tawba ngame masina makhoi ase malemda makhoigi best football ase utnaba pressure aduni match adu loiramdai fawba tension yamna leinakhi team animaki players singna amana amabu push tawnaba punarake tawnaba referee ga khatnaba aduga akan by strong tackle sing tawba ukhi referee duna physical challenges yamna tawki aduga referee atopa mana oiramlabadi yellow card hena yamna utlamgadi numit adu phol yamna tawnaki team animaki players su yellow card chaki England na ahan ba chance adu Declan Rice ki course tagi John Stones goal adu head tawraga semki Argentina na su opportunity sing semki Alexis MacAllister da post the hit tawki aduga Enzo Fernandez na su curling effort amagaluna goal score tawna ba attempt tawki adubu ahan badi ngamkide chances sing asi leijarabasu Argentina na score tawba ngamkide adudagi disaster adu tholakhi defensive mistake amana Anthony Gordon bu England gi score tawbu oike itha thajatana Argentina di hanba lekhide goal handokna ba honaki team atopa oirablabadi mikup aduna makhoi gi confidence adu manglam basu yai adubu Argentina gi oinadi makhoi da ninghanaba amata lekhide makhoina pakhatpa pukning langtaknabagi mahutta makhoina makhoi gi mentality adu completely change tawki makhoina tactics aduga formation gi maramda yamna wakal thada batawkidre makhoina thauna sakti aduga mapung fana thajaba amagaluna akanbe attack tawki masina Argentina na control mangkhre haibagi natte masigi meaning di makhoina freedom ga loina attack tawki risk singlaw khe aduga England gi defense na cough tawba ngamkhidri fawba England bu leptana pressure ta thamki haibani Messi su mahaki style change tawki mahaki career gi ahan basarukta especially Barcelona gi La Masia academy da Messi bu mahaki kam aduga control football gi damak khangnarami haujiti mahakna intelligence adu akiba leitaba attacking play ga mix tawkre mahakna mistake tawduna asoiba oihande mahaki team da charangna bo oihande mahakna opponent team da oina charangna ba oihali makok nga holi mahakna football fangba khudingi defender singda nervous oihali maramdi mahakna matangda kari tawgani haibadu makhoina khangde Messi di mathaktasu makhadasu mayaidasu loina ngamnaba cheli chance ama hek phangbaga shot tawnaba natraga team da pass tawnaba hotnei Argentina na makata na attack tawba asum chatharakpa matamda Messi na supporters singbu hena inut hapnabagi damak encourage tawki mahakna mahaki khut adu miyam lomda thingatuna makhoibu thajaba thambiu haina ingit tawki fencing nasu response tawki atmosphere adu hena makhol thoki aduga players sing nasu hena confidence phanglaki adudagi turning point adu lakibani Argentina na corner kick ama fangki England na Messi na ball adu directly penalty area da swing tawrakani haina expect tawki adubu Messi na kok season aduna haina singna routine adu change tawki Messi na ball adu short oina play tawki madu back oina receive tawki
adudagi box ki mapanda space ta ngairiba Enzo Fernandez ta calmly pass tawki. Enzo na ball adu control tawki aduga Jordan Pickford ki nakanda magnificent shot ama curl tawki. Match loigadaba supnatagi minute manga khak ngairiba matam aduda 85 minute ta score adu 1-1 oikre. Stadium adu pungnin ninki haraubuna thumhatki. Mikup aduda karigumba amadi chance oikre. Argentina na makoi win tawba yai haina thajaba thamki. England di khanghaudana khudakta nervous oina ukre. Makoi gi confidence adu mangba horaki. Argentina na victory gi mahau fanglaki. Makoi na lose adu control hena tawraki. Possession adu thuna win tawki. Aduga amuk attack tawki. England na pressure adu tagi nanthoke tawna bu honabada awab oiki. Akiba fauraki makoi tension laiki. Adudagi decisive moment adu laki. Amuk hana Messi na ball adu paiki. Mahak na penalty area da padzaraba curling course ama deliver tawki. Lautaro Martinez na Messi na tharakliba ball adu ki maiki da kupna yenki. Mahak na mahaki ngaksamadu stretch tawraga Jordan Pickford ki mapanda powerful header ama guide tawki. Finally, goal score tawki. Goal adu hausikti Argentina 2 England 1 oikre. Supnagi minute taruk khaktada goal ani score tawduna phajaraba comeback ama laki. Eliminate oigadaba matam khajiktangdagi atopa World Cup final amada yoraki. Maduna maram oiraga mi singna masibu Messi gi magic haina kauribani. Mahakni score tawbagi nate adubu mahaki vision, passing, leadership aduga belief na game adu completely change tawkibagi damaktani. Asuki matik phajakre telaba mikup kharagi manungda Messi gi assist ani aduna Argentina na match adu win tawduna England bu thamoi kaihanki. England na yamna thauna leina fight ti tawki. Makhoi na yamna kuina defend tawki aduga final da reach tawnaba minute khara khagtana watpana lehoki. Adubu football asidi angakpani mikup amada hekta chance tawkiba yai. Victory adu nakanda leire khalubada khudingmak khudakta ahongba laki. Argentina gi oinadi victory ase football da gi hena maru oibani. Masi resilience ki maramda oike. Kaidawnungda maithiragani haina ninghanaba tawdabagi maramda oike. Aduga final whistle khongri fauba makoina kayamuk yamna thajaba thamki haibagi maramda oike. Aduga khwaidagi maru oibana Lionel Messi da hojiksu biggest message singbo decide tawbagi power lay haibadu amuk hana miyamna ningsinghali. England na Maradona bu thingba ngamkhide makoina Messi busu thingba ngamkhidre. Masi Lionel Messi gi extraordinary career gi khwaidagi greatest match oigani. England bu God's right foot na kick out tawki. Aduga angakpa amadi England gi goalkeeper Jordan Pickford na makoi gi matungda ngaiduna leki. Madadi last goal scorer adu cross tawraklaga su pharage khanna ngaibani. Yengliba mipung khudingmak na ubadi Messi na ball adu pass tawnaba ahangba lampi amata layramde. Adu Messi na kanamata na uba ngamdaba ama utki. Mahaki famous oiba oi thangba khonggi mahutta mahakna mahaki weak oiba yet thangba khongdagi oina consider tawbo oina right foot adu use tawki. Tapna ball adu thengraga Messi na ball adu mathaklomda khara wangna goal post net tamna kauki. Ball adu mathaklomda paiki first defender gi mathaktagi atopa defender singi head gi mathaktagi keeper Pickford na phangba ngamdaba distance tagi aduga far post ta perfectly oina drop tawki. Madugi tanjadu da Lautaro Martinez na ball mangonda fangki aduga ball adu net ta head tawki. Argentina na 2-1 da thoiki aduga atopa World Cup final amada reach tawki basini. Zlatan Ibrahimovic na masi karigidamak God's right foot haina kaukibano. Match adu loirab matungda Swedish football legend Zlatan Ibrahimovic na Messi gi assist adugi matangda asumna hairami. Match aduda aina expect tawkibadi nangna God ki left foot ugani haina khalubani. Adu masi oigadabadagi mahutta nangna God ki right foot oina ukiri basini. Messi di mahaki magical left foot ki damak yamna famous oi. Mahaki khwaidagi greatest goals amade assist singasi mahaki left foot tagi lakibani. Adu incredible assist asidi mahaki right foot tagi lakibani. Maduna masi hane special ohale. Maramaduna Zlatana fagi oina thagaladuna God's right foot haina kaukibani. Assist asi karigidamak asuk yamna special oiribano. Football fans singna adumak defender singbu dribble tawduna chatpa player singbu celebrate tawngai.
ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ greatest example ꯗꯤ 1986 World Cup ꯗ England ꯒꯤ against ꯗ Diego Maradona ꯅ ball adu phajana dribbling tawduna goal score tawbagidamak goal of the century haina khangnakhi Maradona na mahaki on half da ball adu lawduna England gi player manga amade goalkeeper bu dribble tawduna chatkibani aduga goal chankibani goal adu individual goal singi manungda kwaidagi greatest oina lawnai asum oiringai da Messi na masida different oiba karigumba masemki mahakna defenders taruki mamangda sen kibadi nate masi oigadaba mahutta mahaki pass aduna defender tarukmak amukta da bit tawki masidi perfect test amana difficult puzzle ama solve tawbagumbani Messi na naha oiringai matamda especially Barcelona da mahakna defenders mayamgi marakta dribble tawduna chalami incredible speed ta chalami aduga amazing solo goal sing chalami adubu haujikti Messi di chahi kuntraga mapan oire chahi matang asina mahaki speed amade explosive dribbling adu hantharabani adubu numit adugi performance adudi chahi matang duda hanba laitri hanegi Messi du oiri haina khali adum oirabasu amadi hena stronger oirakle mahaki football intelligence amadi vision haujik mahakna defender singbu speed na beat tawde mahakna mahaki mind na beat tawi player ayamana England gi crowded penalty box adu yenglaga space laite haina khankibani adubu Messi na differently khanki mahakna defender singbu yenglamde mahakna makhoi gi mathakta yenglami ground da ahangba lambi amata laitrabasu mi pumnamaki mathakta apikpa space ama laibadu mahakna realize toki apikpa ahoba space adu 1 second dagi hena niyamna laikibani Messi na madu instantly ukibani cross adu karigi asuk yamna difficult oiribano cross adu absolutely perfect oiba darkar oirami karigumba ball adu khara niyamlabadi defender amana block tawramgadabani khara wanglabadi natraga khara sanglabadi big fork na catch tawgadabani aduga ball adu khara taplabadi lawtaro yorakpada chance adu mangkhigani air gi margin adu incredibly small oirami adum oinamak Messi na ball adu perfectly deliver tawki chap chana phangki haiba tare right foot sidinaba sana karigi hena amazing oiribano chahi kullom gi matungda coach khudimakna defender singda asumna haire Messi bu mahaki right foot ta force tawhallo adubu mahaki left foot ti sidina hanu England na plan adu follow tawki matamuda mahaki left foot block tawre haiduna Messi na ball adu backward pass tawgani haina mi khudimakna expect tawki madunatna Messi na mahakna kaya hainadaba yet thangba khongda mikup adugi oina trust tawki mahaki kaya hainadaba yet thangba khong foot aduna ball cross tawrakpada asuk yamna perfect oiramni di players singuna thajarude madu mahakna struggle tawni haina khanki adubu masi khudimak amata oikide aduna masigi assist asi Messi gi greatest goal single loina ningsingba yaba quality ni karigino hairade nangna amuk yengba khuding masi hena thajaroi ahan ba yengbada masi great cross amagum ui video adu miyamna amuktang yengbiu ball aduna apik pe space adu karamna fangkhibano haina adum soidana angakpa phawgani masi almost impossible oina ui Argentina ki coach Lionel Scaloni na Argentina bu karamna amuk hana comeback tawhankibage haibki wari ase amuktang khangwinase miyamna Lionel Messi ki maramda khanaba matamda Argentina ki coach Lionel Scaloni na brilliance adu ayam matamda kauthoi football expert singna England ki football manager Thomas Tuchel natraga Spain ki football manager Luis de la Fuente ki tactics singbu analyze tawi maramdi makhoi tactics singdu yamna maming chali adubu Scaloni di miyam gi attention lawduna match singbu tapna hongdoi reporters singna Argentina na karamna asigumba incredible comeback sing tawbage haina hangbu matamda mahakna knock fat tawduna hai aikoina opponent ki weakness khangbu matamda aikoi gi best football atu sanai masigi athadi Argentina na opponent adu weak oirakpa natraga nervous oirakpa matamda makhoina hena kanna attack tawi haibani adubu masi makhoigi patient khakta dinate masi clever tactics su oibani comeback adu oidringai England na 1-0 da lead tawrami
ahanba minute humpuga humdoi fawada Argentina na dangerous chances amata semba ngamkhide khogi expected goals adu 0.2 khaktamak oirame masigi athari makhoina score tawbagi phajjaba opportunities sing semba ngamlamde haibani Scaloni na khanglami madudi karigumba amadi hongba darkar lei minute humpuga marida substitution amana everything hongdokhi Scaloni na Leandro Paredes pu lokthokuna Nico Gonzalez pu purakhi Masi Norman substitution gum oina urabasu yai masina Argentina gi attack adu fully hongdokhi masina important oiba thabak ahum thokhi ahanbada Nico Gonzalez na left wing da laiduna England gi defenders adu stress tawki ani subada Alexis MacAllister na midfield da move tawki masina Argentina bo England dagi midfield da player hena laihanki ahum subada Messi na mahaki style hongdokhi middle dagi short passes tawbagi mahutta wings tagi high crosses sing thaba horakhi minute manga gi manungda Messi na Nico Gonzalez pu dangerous crosses sing na amuk phanghanki England na ikhang khangawdana pressure lakhi minute humputara ga nithoida Scaloni na Thomas Tuchel bu trick tawki Tuchel na notice tawki madudi England gi right back Rich James na Nico Gonzalez ki against the struggle tawri aduna Tuchel na substitution amada side adu mapangan kalle lawki mahakna problem adu solve tawre haina khalami adubu masi Scaloni na pamba adumakni England na Argentina ki left side pu thingna ba focus tawriba matamda Scaloni na right side ki attack tawrakhi mahakna Gonzalo Montiel aduka Rodrigo Di Paul bu purakhi Messi su right wing da move tawki Hauzik Argentina da strong oiba triangle ama laire Messi Montiel aduga Di Paul player ahum asina right tagi attack tawduna England gi penalty area da crosses 11 thaki pressure adu hena wang bhawrakhi minute mari fugani thoida Tuchel na amuk react tawi mahak trick tawre haiba khanglakhi aduga Nico Orialibu puraktuna substitution ama amuk tawki adubu mahakna England gi khwaidagi important oiba midfielder Declan Rice pu lokthokhi masi yama chawba mistake amani maramdi Rice laitaba matamda England da midfield control tawba player hena watki Argentina na mathang advantage lokhi minute marifuga manga da Argentina na equalize tawki Argentina na short corner ama fangki Messi na deep ball da pass tawki England gi midfielder Elliot Anderson na Messi aduga deep ball bu follow tawki adubu mahakna makhoibu yengdiba matamda penalty area gi mapanda leiba Enzo Fernandez bu ukide ball adu Enzo da yoki aduga mahakna brilliant oiba long range shot amana goal thaki Argentina 1 England 1 equalizer oiba minute khara watlingai da Scaloni na ball oiba decision ama muk loki mahakna left back Nicolas Tagliafico bulok thoktuna striker Lautaro Martinez pu purakhi Scaloni na extra time yawna ba khakta dinate match adu win tawna ba sanarme match marifuga taraga ni thoida Messi gi magic lakhi England na score tawraba matungda Argentina na fully dominate tawki makhoida yamna wangba expected goals laikhi wings tagi constantly attack tawki aduga 88% position enjoy tawki adumoinamak score adu 1-1 da laikhi adudagi decisive oiba moment adu lakhi England na Messi na mahaki maming chatpa left foot na cross tawgani haina expect tawki defender ani na mahakpu thingna ba question ki Messi na makoi ani du apang wasiram ki mahaki left foot ki mahutta mahak na right foot oina phajana cross tawki ball adu Lautaro Martinez na perfectly plot tawki aduga mahak na goal da head tawki Argentina 2 England 1 aduna Argentina ki comeback ase Messi ki brilliance khaktanate mase Scaloni na smart tactical decisions singna match adu hongdokpagi maramna oibane Nico Gonzalez bu purakpaga attack ki safe hongdokhe MacAllister bu midfield da move tawbaga control fanghanki Messi bu right to shift tawbaga England bu confuse tawhanki Montiel aduga deep ball bu purakpaga defense overload tawhanki aduga Lautaro Martinez na goal scoring threat Pikhi aroibada Messi na mahaki right foot cross na moment of genius ama utki
Scaloni na plan adu semki, Messi na magic adu utki, makhoi anina pullaga Argentina gi kaungam da comeback ama tauki aduga World Cup final da yoraki. Amarumda England na Argentina ki makutta 2-1 da Maithiba phangraba matung Harry Kane field mathanta lehawi. Argentina ki players singna harauna celebrate tawriba matamda mahakna leimai da yengduna nungaitana lehawi. 55 minute tagi England na 1-0 da lead tawrapaga loina final da yoragani haibagi asadu yamna wangna leirambari. Adubu last few minutes da khudingmak hongki. 85 minute da Angel Fernandez na brilliant over long range goal amaga thaduna goal score equalize tawki. Aduga 90+2 minute da Lionel Messi ki cross tagi Lautaro Martinez na winning goal thaki. England na amuk hana major semi-final amada heartbreaking fashion da Maithiba phangki. Match loiraba matung da Kane na nungaitana haiki. Minute humphudi aikhoina yamna phajana sanaki. Aikhoina mangjil thai khanki. Adubu madugi matungda aikhoi ball paiba ngamkhidre. Kane na mahaki career da painful oiba defeat singi matungda asigumba wahi sing ase yamna nungaitana hairakpani. Tournament di manadrabasu adubu heartbreak di chap mane. Kane gi difficult oiba journey da Harry Kane gi success ase irai line lakhibadi natte. Mahak chahi taruk khakta ngai ngai da Ridgeway Rovers Club da join tawki. First de da coach na goalkeeper oiningbra haina hangbu matamda Kane na khut thangatki. Coach na goalkeeper fange haina khanduna leiringai Kane gi parents sing na mahak striker oiningbani haiduna explain tawki. Matungda Arsenal na mahak pu sign tawkibasu mahak chabi oiba fast oidaba aduga athletic oidabagi maramna release tawki. Mi ayambana masi ninghanaramba yai adubu Kane na madu tawkide. Tottenham na mahak pu amuk chance Pikhi. Adubu madudasu mahak instant star oikide. Mahak na Leyton Orient, Millwall aduga atopa club singda loan da chahi kaya ama spend tawki. Mahaki youth coaches singna phawba mahak world ki best striker singi manungda ama oigani haibase imagine tawkide hairi. Adum oirabasu coach amana Kane gi special oiba quality ama ningsingki. Kane chance ama miss tawraba matungda karisu awaba tawde. Maramdi mahak na thazai madude atopa chance amadi amuk lakhigani. Adugumba confidence aduna mahaki greatest strength singi manungda ama oiki. Kane na hundreds of goal thakrabasu football fencing na heartbreaking moments karasu ningsingli. 2018 World Cup semi-final da Corsia ka thengnaba matamda Kane chance ama fangki. Adubu goalkeeper na save tawki aduga ball adu post ta hit tawki. Karigumba chance adu goal oiramlabadi England final yoramba yai. Chance amadi lairambani. Euro 2020 final da Italy ga thengnabada Kane na ball perfectly cross tawki. John Stone na score tawgadaba ready oina laiki adubu Italy gi goalkeeper na ball adu punch tawduna lauthoki. England na matungda penalties da Maithiba phangki. 2022 World Cup da France ka thengnabada Kane na penalty ama score tawkhrabasu 84 minute da amuk penalty ama fangki. Normally mahak na always score tawbani adubu asiguma matamda mahak na ball adu cross bar gi mathaktagi wang na thaki. Ball adu land tawdingai da Kane na mahak miss tawre haibasi khangki. Aduga ningba kairaduna mahaki furit na mamai kuki. England tournament gi eliminate oiki. Kane gi coach ama na hairambani. Mahak football gi fajjaba misak amadi oiramdaba yai. Adubu mahak afaba gyan taba misak amani. Mahak na haibadi Kane asi ingtapi thongna lei pukchel sengi hotnaba kalli aduga mentally strong oiba nupani. Mahaki ingtapa personality gi matungda sunglep leptaba fighting tawba nupa amani.